Bina lukhrabi amani. Mahak magi machanupiga punna bungrang amada laibani. Makhoigi masagi dukan laijarami adubu mahaki mapuroibana matam kuina narakpana maram oiraga mayum amadi makhoigi dukan pumba yonthokirami. Mapuroiba sikraba matungda makhoi Brojen kauba nupa amagi mayumda barada lairami. Aduga makhoigi hana oiramba hotel adudana mahak konfengbi amoina thabak tawrami. Yengoi daima ai nungtigi nangondda paisa smai sum thau lakpase ai yam hainade. Tha mari surabani noina bara piraktrise numi humnigi manungda piraktrabadi ai kaase thong lolan. Adumaina haibiganu Brojen. Imai chadi kadaida chatkani nangna khanglibani jagana tha manga sure. Aigi khusuman su piraktaba. Hairuragana pot sitte adubu hotel di mi adum chatlibani. Ainagi hotel amadi magi mapudui matangna kem khangdeni. Aigi haibabu aigi thamarigi pibam thokpa pesado piu haibini. Brojen chatkraba matungda Ima haji akhoi kaidogani akhoi kadaida laigani kaisu khaluse ishornane ama natra amadi akhoi karino soidana tamlamgani. Phare sebema imasu thabak chatnaba tawrake natrabadine jagana amu thengna lae tawraani. Tabri daima kaigino ayuksida Brojen laaga ngangami myamdubo. Ibunga tha mari sure makhoigi bara pidaba adunane numi humnigi manungda pesado pitrabadi kaase thong lolani hairamlibani. Kaigino daima pesado di ko pithokiba yadaba. Ibunga kadaidagi pidawribano tha manga sure jagana khusuman su piraktaba yumsu tek tek tawdana aduna pujaribani tho. Khangdre tawrisi ibungo kadaidagino aina lupa 10,000 laurudoisibo. Itaimanabu yaradi ai itaimagi mateng pangbigi. Hoine ibungo ai haujikse pesa yana darkar leire. Pesa khara pubiradi nangna ai ibungogi tawbimalsu kaujaro. Itaima karigi tawbimalnoda. Hoi aine asongi thangnabai ta chawbada hairaga itaimagi pesado ngasi piyu haiba yabra yengi. Bina mafamdudagi hotel tamna laklami. Lao itaima ngasidi yam ganna la ine khara thengna lakpa yadabro. Adugina deda jagan nasai ayukto Brojen do khoyumda laamba aduga numi humnigi manungda tha marigi bara pithoktrabadi yumsu thong lolani hairamibani. Adu nangi yumda soloni hairaga nang ai hotel sidasu solon hange hairibaroba potloba mi yam la amabani tangkharni chatkrabani. Kaigaina ibungogi hotel se thong lolan dorino ibungo na aigi tha mangagi pesasu pidribani aduna maram oiraga ai yumda yumbuna solongi hairabani. Ai sidagi di ibungogi makhada thabak tawjararoike aigi khrusumandu pithokbiro. Haima itaima na lana laureni lauroni itaima pesadu budi ai mangkhigadabsu nate. Itaima di aigi yumgi mi gumbani na haibani. Pharese lao kon kharasu lairibani asimda phengtokbiro la. Ibunga ai haujikti ibungogi makhada thabak tawjararoike aigi pesadu pibiro. Hoi phare itaima hore nungda wairamdo laaga itaimagi pesado lor. Bina mafamdudagi lae aduga somdana Rajena ta chawbada Binagi lau ama laibadagi matangda wari sanarami. Mafam adu ta chawbanaso hanadagi pamaga laibani adugi mahutta lupa 50,000 pigani haina haire. Yengo itaima sumai tawbani Rajena haidana itaima do pesa yamna chille adugi ainasu mateng pangningduna haibaniko. Itaimagi lau ama laibado aingonda piro adugi mahuttane ai itaima do lupa 50,000 se piragi. Ibungo hojik ekesu haiba ngamdre lupa 10,000 na Brojengini 10,000 amnasu hena pambani ado punna itaima na pambase lupa 30,000 ni. Itaima punna 50,000 se lauro aduga aingonda lafam ado piro. Ibungo adugi lafam adudi ima ipana thambiramba amata ngairaba lawfamni aigi nupagi naba matamda faw yonthokde adubu ngasidi yonba taraba. Bina wakhal nungaitana pesadu lauraga mafam adudagi chatkhirami.
ꯁꯦ ꯏꯕꯨꯡꯉꯣ ꯕ꯭ꯔꯣꯖꯦ, ꯅꯪꯒꯤ ꯊꯥ 4ꯒꯤ ꯕꯔꯥ ꯍꯥꯏꯕꯗꯣ, ꯑꯗꯨꯒ ꯊꯥ 2ꯒꯤꯁꯨ ꯍꯦꯟꯅ ꯉꯟꯈꯠꯅ ꯄꯤꯔꯕꯅꯤ. ꯄꯨꯟꯅ ꯂꯨꯄꯥ 50,000ꯅꯤ. ꯏꯇꯩꯃ, ꯇꯞꯅ ꯇꯧꯔꯁꯨ ꯌꯥꯕꯗꯨꯕꯨ, ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ, ꯀꯥ ꯁꯣꯟ ꯂꯣꯟꯅꯦꯅ. ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯕ꯭ꯔꯣꯖꯦ, ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯨꯅ ꯄꯤꯊꯣꯛꯂꯕꯅꯤ. ꯃꯇꯥꯡ ꯑꯗꯨꯗ ꯂꯤꯟꯊꯣꯏꯅ ꯃꯃꯥꯕꯨ ꯄꯟꯗꯤꯠ ꯂꯥꯛꯏ ꯍꯥꯏꯅ ꯀꯧꯔꯛꯏ. ꯈꯨꯔꯨꯝꯖꯔꯤ ꯄꯟꯗꯤꯠ. ꯀꯩ ꯂꯩꯔꯒꯦ? ꯀꯗꯣꯝꯗꯒꯤꯅꯣ ꯂꯥꯛꯄꯤꯔꯝꯃꯤꯁꯤꯕꯣ? ꯂꯤꯟꯊꯣꯏ, ꯆꯠꯂꯣ, ꯄꯟꯗꯤꯠꯀꯤ ꯆꯥꯅꯕ ꯀꯔꯤꯅꯣꯝꯇ ꯁꯦꯝꯃꯨꯆꯣ. ꯑꯦ ꯏꯕꯦꯝꯃ, ꯌꯥꯔꯅꯤ ꯌꯥꯔꯅꯤ. ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯄꯥꯎꯁꯤꯕꯨ ꯆꯨꯝꯃꯕ꯭ꯔꯣ? ꯅꯪꯒꯤ ꯂꯝ ꯑꯃ ꯂꯩꯕꯗꯨꯕꯨ ꯊꯤꯀꯥꯗꯥꯔ ꯆꯥꯎꯕꯅ ꯂꯧꯔꯦ ꯍꯥꯏꯅ, ꯑꯗꯨꯒ ꯑꯃꯨꯛ ꯃꯐꯝꯗꯨꯗ ꯌꯨ ꯌꯣꯟꯐꯝ ꯍꯥꯡꯅꯤ ꯍꯥꯏꯍꯧꯋꯤꯅ. ꯍꯣꯏ ꯆꯨꯝꯃꯦ ꯄꯟꯗꯤꯠꯖꯤ. ꯄꯟꯗꯤꯠꯖꯤꯅ ꯇꯥꯔꯛꯂꯤꯕ ꯄꯥꯎꯗꯣ ꯑꯆꯨꯝꯕꯅꯤ. ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕꯗꯒꯤ, ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯛꯄꯗꯒꯤꯅꯤ. ꯀꯥꯒꯤ ꯚꯔꯥ ꯄꯤꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯌꯣꯟꯊꯣꯛꯂꯕꯅꯤ. ꯖꯒꯟꯒꯤꯗꯁꯨ ꯊꯕꯛ ꯁꯨꯕ ꯇꯣꯛꯂꯦ. ꯑꯩ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯇꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯇꯥ ꯆꯥꯎꯕꯅ ꯑꯗꯨꯗꯤ ꯍꯥꯏꯔꯛꯇꯦ. ꯃꯐꯝꯗꯨꯗ ꯃꯥ ꯌꯨꯒꯤ ꯗꯨꯀꯥꯟ ꯍꯥꯡꯅꯤ ꯍꯥꯏꯕꯗꯤ. ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ ꯕꯤꯅꯥ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪ ꯀꯩ ꯇꯧꯕ ꯇꯥꯔꯒꯦ? ꯈꯜꯂꯕꯔꯣ ꯅꯪꯕꯣ? ꯄꯟꯗꯤꯠꯖꯤ, ꯁꯤꯗ ꯂꯩꯔꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯑꯇꯣꯞꯄ ꯆꯥꯅꯕ ꯀꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯑꯂꯨ ꯄꯔꯥꯊꯥꯁꯦ ꯑꯣꯏꯅ ꯑꯩ ꯍꯧꯔꯛꯑꯕꯅꯤ. ꯍꯩꯃ, ꯏꯆꯥꯅꯨꯄꯤ, ꯊꯧꯗ꯭ꯔꯁꯨ ꯌꯥꯔꯗꯨꯕꯨ. ꯑꯩꯗꯤ ꯅꯣꯏꯕꯨ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯄꯅꯤꯅꯦ. ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯀꯩꯕꯨ ꯉꯝꯅꯤ ꯁꯤ ꯅꯠꯇꯅ ꯄꯟꯗꯤꯠꯖꯤ. ꯍꯩꯃ, ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯤꯅ. ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯑꯂꯨ ꯄꯔꯥꯊꯥꯗꯤꯅꯦ ꯑꯩ ꯑꯃꯨꯛꯇꯐꯥꯎ ꯆꯥꯗ꯭ꯔꯤ. ꯂꯤꯟꯊꯣꯏ, ꯁꯤ ꯅꯪꯅ ꯈꯨꯠꯃꯛꯅ ꯍꯧꯕ ꯄꯔꯥꯊꯥꯔꯣ? ꯍꯣꯏ ꯃꯥꯅꯦ ꯄꯟꯗꯤꯠꯖꯤ, ꯑꯩ ꯏꯁꯥꯃꯛꯅ ꯍꯧꯔꯛꯏꯅꯦ. ꯕꯤꯅꯥ, ꯂꯤꯟꯊꯣꯏꯒꯤ ꯃꯈꯨꯠꯁꯤꯗꯤ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝ ꯍꯩꯅ. ꯅꯪ ꯁꯤꯗꯤ ꯁꯤꯖꯤꯟꯅꯔꯒ ꯑꯂꯨ ꯄꯔꯥꯊꯥꯒꯤ ꯌꯣꯟꯐꯝ ꯑꯃ ꯍꯥꯡꯗꯣꯛꯎꯗꯅ. ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯅ ꯍꯧꯕ ꯍꯩꯔꯒ ꯑꯇꯣꯞꯄ ꯍꯣꯇꯦꯜꯗ ꯀꯔꯤꯒꯤ ꯌꯥꯎꯗꯣꯔꯤꯕꯅꯣ? ꯍꯣꯏ ꯄꯟꯗꯤꯠꯖꯤ, ꯄꯩꯁꯥ ꯈꯔ ꯂꯦꯝꯃꯤ. ꯁꯤꯅ ꯑꯂꯨ ꯄꯔꯥꯊꯥꯒꯤ ꯗꯨꯀꯥꯟ ꯑꯣꯏꯅ ꯍꯥꯡꯂꯒꯦ. ꯐꯔꯦ ꯏꯕꯦꯝ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ. ꯍꯌꯦꯡꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ. ꯌꯥꯝꯅꯁꯨ ꯐꯕꯅꯤ. ꯑꯗꯨꯅꯅꯦ ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯣ. ꯕꯤꯅꯥ ꯖꯒꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯄꯩꯁꯥ ꯈꯔꯗꯨꯁꯨ ꯂꯧꯔꯨꯔꯦ. ꯑꯗꯨꯒ ꯁꯣꯝꯗ ꯔꯥꯖꯦꯟꯅ ꯍꯨꯔꯥꯟꯕ ꯑꯃꯗ ꯍꯥꯏꯔꯝꯃꯤ. ꯌꯦꯡꯉꯨ ꯍꯨꯔꯥꯟꯕ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ. ꯑꯩꯅꯅꯦ ꯏꯇꯩꯃ ꯕꯤꯅꯥꯒꯤ ꯂꯝ ꯌꯣꯟꯕꯒꯤ ꯄꯩꯁꯥ ꯈꯔ ꯂꯩ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯕꯅꯤ. ꯑꯗꯨꯅꯅꯦ ꯅꯪꯅ ꯉꯝꯖꯔꯒꯗꯤ ꯑꯗꯨ ꯄꯩꯁꯥꯗꯣ ꯍꯨꯔꯥꯜꯂꯨꯆꯣ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯔ ꯈꯥꯏꯔꯛꯀꯗꯕ. ꯍꯣꯏ ꯌꯥꯔꯦꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ. ꯆꯨꯝꯂꯕꯗꯤꯅꯦ ꯈꯔꯇꯒ ꯅꯠꯇꯦ ꯏꯕꯨꯡ, ꯇꯪꯈꯥꯏꯗꯤ ꯌꯦꯟꯅꯁꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯑꯂꯨ ꯄꯔꯥꯊꯥ ꯌꯣꯟꯕꯗ ꯆꯪꯒꯗꯕ ꯄꯣꯠꯀꯤ ꯂꯤꯁ ꯁꯦꯝꯕ ꯍꯧꯔꯛꯂꯝꯃꯤ. ꯁꯦꯝꯕ ꯂꯣꯏꯔꯛꯄꯗꯗꯤ ꯄꯨꯡꯊꯦꯡ ꯊꯦꯡꯂꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ. ꯑꯗꯨꯅ ꯋꯥꯃꯟꯕꯅ ꯃꯈꯣꯏꯅꯤꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯑꯊꯦꯡꯕꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯕꯤꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯂꯣꯏꯅꯃꯛ ꯍꯨꯔꯥꯟꯈꯤꯔꯝꯃꯤ. ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯤꯟꯊꯣꯏꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ, ꯏꯃꯥ, ꯁꯦ ꯍꯧꯒꯠꯂꯣ, ꯊꯦꯡꯉꯦꯕ. ꯕꯖꯥꯔꯗꯁꯨ ꯆꯠꯅꯤ ꯍꯥꯏ, ꯄꯣꯠ ꯂꯩꯕ. ꯍꯣꯏ ꯏꯕꯦꯝꯃ, ꯏꯃꯥ ꯍꯧꯒꯠꯂꯛꯑꯒꯦ. ꯆꯥ ꯊꯛꯑꯒꯅꯦ ꯆꯠꯅꯕ. ꯆꯣ, ꯆꯥꯒꯗꯣ ꯂꯣꯟꯊꯣꯛꯑꯝꯃꯣ. ꯏꯕꯦꯝꯃ, ꯆꯣ, ꯃꯅꯨꯡꯗꯒꯤ ꯕꯦꯒꯇꯣ ꯂꯧꯊꯣꯛꯎꯆꯣ. ꯂꯤꯟꯊꯣꯏ ꯕꯦꯒ ꯂꯧꯊꯣꯔꯛꯄ ꯆꯪꯈ꯭ꯔꯦ. ꯑꯗꯨꯒ ꯎꯔꯛꯂꯝꯃꯤ ꯕꯣꯛꯁꯇꯣ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯑꯗꯨꯗ ꯌꯥꯎꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯕꯅ ꯂꯣꯏꯅ ꯍꯨꯔꯥꯟꯈꯤꯔꯝꯃꯤ. ꯂꯤꯟꯊꯣꯏ ꯑꯗꯨ ꯎꯕꯗ ꯃꯃꯥꯗ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ. ꯏꯃꯥ, ꯑꯩꯈꯣꯏ ꯃꯥꯡꯉꯦꯗꯅ. ꯌꯦꯡꯉꯨꯇꯨ, ꯍꯨꯔꯥꯟꯕꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯄꯨꯝꯕ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ. ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯨ ꯏꯃꯥ? ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯕꯨ ꯏꯕꯦꯝꯃ? ꯀꯩꯅꯣ ꯑꯩꯈꯣꯏꯅꯤꯗ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯆꯩꯅꯥ ꯄꯤꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯏꯁꯣꯔ ꯏꯕꯨꯡꯉꯣ? ꯀꯩꯅꯣꯕ ꯍꯧꯖꯤꯛ ꯏꯃꯥ ꯏꯆꯥꯅ ꯇꯧꯒꯗꯕꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ? ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯂꯥꯎꯔꯛꯏꯁꯤꯕꯣ? ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯕ꯭ꯔꯣꯖꯦ. ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛꯁꯦ ꯀꯌꯥꯗ ꯊꯤꯈ꯭ꯔꯕꯅꯣ. ꯌꯦꯡꯉꯨ, ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯉꯔꯥꯡꯒꯤ ꯁꯦꯜ ꯈꯨꯗꯤꯡꯃꯛꯇꯣ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯄꯩꯁꯥ ꯄꯨꯝꯕ ꯍꯨꯔꯥꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ.
ꯑꯗꯨꯒꯤ ꯑꯔꯦꯝꯕ ꯁꯦꯟꯗꯨꯅ ꯏꯃꯥ ꯏꯆꯥ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯍꯥꯡꯒꯦꯅ ꯈꯟꯕꯅꯤ. ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯏꯇꯩꯃ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ. ꯍꯨꯔꯥꯟꯕꯒꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯄꯟꯗꯤꯠꯇꯣ ꯕꯤꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯏꯕꯦꯝꯃ, ꯕ꯭ꯔꯣꯖꯦꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ. ꯀꯞꯀꯅꯨꯁꯦ. ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ. ꯁꯦ, ꯄꯩꯁꯥ ꯈꯔꯁꯦ ꯄꯥꯏꯁꯜꯂꯨ. ꯁꯤꯅ ꯅꯪꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯧꯔꯨꯔꯣ. ꯄꯟꯗꯤꯠꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯏꯇꯩꯃ. ꯁꯦ, ꯏꯇꯩꯃꯅ ꯉꯔꯥꯡ ꯄꯤꯔꯝꯕ ꯂꯨꯄꯥ 10,000 ꯊꯥ 2ꯒꯤꯅꯦꯅ. ꯀꯣꯟꯅ ꯑꯃꯨꯛ ꯗꯨꯀꯥꯟ ꯍꯥꯡꯉꯒ ꯄꯤꯔꯛꯑꯣ ꯑꯃꯨꯛ. ꯕꯤꯅꯥ ꯑꯃꯁꯨꯡ ꯂꯤꯟꯊꯣꯏ ꯕꯖꯥꯔꯗ ꯂꯥꯛꯂꯝꯃꯤ. ꯑꯂꯨ ꯄꯔꯥꯊꯥ ꯍꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯂꯩꯔꯨꯔꯦ. ꯑꯗꯨꯒ ꯑꯂꯨ ꯄꯔꯥꯊꯥꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯣꯛꯂꯦ. ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯂꯤꯟꯊꯣꯏꯒꯤ ꯑꯍꯧꯕ ꯑꯂꯨꯒꯤ ꯄꯔꯥꯊꯥꯗꯣ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ. ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯖꯒꯟꯒꯤ ꯍꯣꯇꯦꯜꯗ ꯍꯧꯖꯤꯛꯇꯤ ꯃꯤꯁꯨ ꯀꯌꯥ ꯆꯪꯅꯔꯛꯇ꯭ꯔꯦ. ꯑꯗꯨꯅ ꯊꯣꯡ ꯂꯣꯜꯂꯦ. ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯍꯣꯇꯦꯜ ꯑꯁꯦ ꯐꯝꯂꯛꯄꯗꯒꯤ ꯑꯩꯒꯤ ꯗꯨꯀꯥꯟꯁꯦ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯂꯣꯜꯂꯦ. ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯣꯏꯒꯤ ꯑꯂꯨ ꯄꯔꯥꯊꯥꯒꯤ ꯍꯣꯇꯦꯜꯁꯦ ꯊꯣꯡ ꯂꯣꯜꯍꯟꯗꯕ ꯌꯥꯗꯦ. ꯖꯒꯟꯅ ꯀꯥꯛꯄ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯅꯦꯛꯇꯨꯅ ꯃꯈꯣꯏ ꯍꯣꯇꯦꯜ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯅꯕ ꯍꯥꯏꯔꯦ. ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯖꯒꯟꯒ ꯀꯥꯛꯄꯒꯅ ꯗꯨꯀꯥꯟ ꯑꯗꯣ ꯃꯩ ꯊꯥꯒꯦ ꯇꯧꯔꯤꯉꯩ ꯌꯨꯝꯕꯨ ꯕ꯭ꯔꯣꯖꯦꯟꯁꯨ ꯍꯨꯏ ꯌꯥꯝꯅ ꯈꯣꯡꯉꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯥꯅ ꯎꯔꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯤ ꯈꯔ ꯂꯩꯕꯗꯣ. ꯗꯨꯀꯥꯟꯗꯣ ꯃꯩ ꯊꯥꯒꯦ ꯇꯧꯕꯗꯣ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯥꯅ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡ ꯍꯧꯗꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ. ꯍꯥꯏ, ꯀꯅꯥ ꯂꯩꯗꯣ? ꯀꯩꯗꯧꯔꯤꯅꯣ? ꯆꯦꯟꯈꯤꯅꯣ, ꯉꯥꯏꯈꯣ. ꯃꯤ ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ ꯃꯩꯗꯣ ꯆꯨꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯗꯨꯅ ꯐꯥꯕꯅ ꯍꯥꯟꯈ꯭ꯔꯦ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯌꯧꯔꯛꯂꯝꯃꯤ. ꯁꯥꯔ, ꯃꯣꯏ ꯑꯅꯤꯁꯦ ꯃꯤꯒꯤ ꯗꯨꯀꯥꯟ ꯃꯩ ꯊꯥꯒꯦ ꯇꯧꯔꯝꯃꯤꯅꯤ. ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ. ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯒꯦ. ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯔꯒꯦ. ꯑꯁꯨꯝ ꯇꯧꯅ ꯖꯒꯟ ꯑꯃꯗꯤ ꯀꯥꯛꯄꯗꯣ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯕꯤꯅꯥꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯑꯂꯨ ꯄꯔꯥꯊꯥꯒꯤ ꯍꯣꯇꯦꯜ ꯑꯗꯣ ꯐꯝꯖꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.